Mapu Taran Okere, Aujahamada, Marubao. Border fencing is saying about Sikok Nanaba, but Sarkarna, Myanmar Khan Krehina, Deputy State Minister Gakan Fundo Kre. Another technology kaya labor NIT complex sama Langwal Tanabo Haina, Education Minister Okendra Fundo Kre. Amasung Nipan Suba Lake Nasida Haukre. Hausi Mapung Mapao. Varadamasung Myanmar Gingam Kai Parinda, Manipukilam Sokna, fencing Tauri Haina, say never labor singing Matanga, Bharat Sarkarna, Myanmar Sarkar Kangan Kre Haina, Deputy State Minister Gaikangan Formation of Fondo Kre. Ngasi Sis Hospital da bomb Bokaibaki Doctor Sokton Ladiba, non Manipuri Sangi Pibam Yangsin Masarpada, Home Gisar Supuriba, Gaikangamna, Wafamasi Fondo Kibani. Yangsin Masapadu Manipur Police ki DGP MK Das Amadi Ate official Kayasu Yauki. Kongsera Sigamari Lenana, Simplex Company Gimio Kayasu Unaduna, Todo Asigi Matanga, Wari Sanaki. Handak Sakang Nabasana bomb Pokayanduna, Maralajadraba, Lever Kaya. Asokapan nanganba asiyana yahon basi yamanungaiti thamoi sokngai oreba thaudok asi matungda amhana thokan bigano haina safongdoki minister na makha taraduna Manipur sarkarna Bharat sarkarda border fencing isaina asigi matangda taksin badagi handakta Myanmar sarkar khangkibani handakta Delhi de satluba matungda Bharat sarkar gi home secretary unaduna sayednaba lariba asigi matangda wa khanaki Manipur praja singi sentiment khangna Sarkana Mikup Nahom Singna, Watu Asigi Matanga, Loshina Bohonari. Hauzik Bharat Sarkana, Myanmar Pakum, Ngairi, Makoyi Wata Matunda, Puna Famina Duna. Say Nabasi, Resolve Tauna Bohonagani, Haiki. Amarumda, Sensaski Suamadi Atai, Sako Taurangi Wafam Kayadasu, Kanasi, Haina, Fondoki. In the other side, Paminaga, they were uneasy, Paminaga. Job, is a big Madu Myanmar Sakaga side to give a response to respond from the Burmese side is being affected. Well, someone the here, learn a lalam ground, relations sustain. We are probably very careful in handling the situation. Another technology labor NIT complex ama Langol Thamnagani Haina Education Minister M. Okendran Fungdokre. Manipur Institute of Engineer India Manipur State Center Sinangasi Tagal Labor Government Polytechnic Hold Niputarulak Suba Engineers Day Thoramda Wafamasi Minister Fungdokibani. Thoramadu Education Minister M. Okendro, Social Welfare Minister A.K. Miravai, Institute of Engineer India Manipur State Center Gisiamin M. Lokendro Yauna, Mirkayana Saruyaki. Tauranga Mari Lenana, M. Lokendro na Hakibada, Engineer Technology Sinaraga, Mahiru Singda, Engineer Gimaramda, Kangan Mamatau Tare Haiki. A.K. Miravaina, Levak Sakot Lambida, Engineer Singi, Sauraba Taudang Lay, Manipurgi, Loen Odagi Pipa Masida, Engineer Singna, Tauriba Taudangmu, Takapa Fongdoki. I win a Lipa Sideda, Atopa Leva Country Singa, Mimana Bangamnava, sacrifice to River Engineer Singi, Wakalona say, Masiwai, Tagatabangam Jade, Maramasina, Ladiba Wakalona, Kashupuning, Wakja, Hunteningai, Wigan, Lake, Wataningai, Maram Lake, Luinana, I quit putting Mana, Namnava, I quit Pudima Amana, Mating Pangari Haraga, I quit the Ningiba Pandamase, Yobangamna Bonaminasi. Education Minister Okendrona Institute of Engineer India Manipur State Center gi Office Masananaba State Minister da Lampibina Hajiragani NIT gi Permanent Campus Ama Langwal Thamna Bohonagani Anoba Technology Kaya Sinaduna Lamdam Asida Matam Sunaraba Infrastructure Sing Sengatpada Engineer Singi Sauraba Taudanglay Haiki. Government Polytechnic Manunda, high institutions in Lebanon, Henamaram Chai, Prasada Kanabe Hengani, the Quigis Hatters in the Kanabe Hengani, but Sihegi Bada, the Lebiliba, All India Lebiliba, Indian IIS, Masigi, a Pamba, Horokani, the buildings Hanaba, Javan, the Hainaba Hobiro, Lambina, Ranko, Ahana Hantarasi. Building a side of the Sentan Pirani High. Matuki Torang Tobiro, Pegisu, Honorable Chief Minister, Pegi, Leader Heklanpaga, Masigai, Bechirol Sitamaga, Matuki Taite, Koichan Lojage. Voda fencing Matanga, Lakliva Septemagitang, Kulumdoida, non Congress political parties in a Sinduna, Tau Groundagi, Miam Ureli, Amagalunana,
Manipuri Governor da Memorandum ama pisin gadori masigi matana ngasi Mawfrada laiba JDU gi office ta pawi from amada non Congress party ki president N Tombina handak nagamapal bom pokai ki bathodu adu laibak thibani security gi aswan makaya lai haibadu masina mayek sena takle border fencing gi chatkadoriba Delhi asida miyam sar yabiu haiki Manipur da su Manipur sarkar na gang rape ta senaba rape torga hat pada senaba adumak akoi culprit person sing adubu asiguma dandi akpa dandi se masi mating laina piba matamda court ki mateng logdana piba da piba matam oire haidana non Congress all political party ki maikidagi sarkar se appeal tawri Lamdamasida ayn gi lamba thabak tawri basingna kathok pagalunena niyom sumnamadi hauna losat khangna thabak tawduna judiciary mapangal kangkhananaba deputy chief minister gaikangna appeal tawri All Manipur Vice President Sera Kota ngasi pangto kiba hompun thurak suba mapokuman thoramda CBS oikiba gaikhangamna wafamase phongdo kibani thoramasida Manipur Advocate General Ivohol All Manipur Vice President President Khaidem Manisu saruyaki Laikidrab Ambagi members sing photo da laisu katuna ikai konabu utki lunena ahal weraba ukil kayadasu khodol pot piduna ikai konabu utki Advocate General T.S. Ivoholna lamda masida YL Bisagi lamda kumang sauksin nanaba sarkarna district khudimakta session court sing hangdokna bohonari Mori amasung Tamilong dasu court kitabuk hauragani Ambagi President Khaidem Manina democracy satpa lebak amada judiciary gi asobu thaudang lei Judiciary maning tamnabadi lamdamadu marase pasaso nama lebang ngamgani haiki Deputy Chief Minister Gaikhangamna matamamada policing miyam afaba mari leitabadagi khudong shadaba kaya mayok narakib adu ngasidi police personnel singringtina yengsinduna ahong bama purapangamle saukatpa maraserpa santi leiba lamdama ohena nabahonabada Judiciary legislature media police amasung miyamga chap manaba thaudang lei Handak sakang dabasingna bom pokahenduna mapalam gi sinmi kaya asiana thong anki badu asuma thong nate masina mapalamda mai masing tamliba lamda masigi mahiru singda thong anida ba thodok thorak pa yai haibasi khandaba sungani haiki labor khara hal bakanda asondra koi green moba sata satisi aba green moba bapan thaba tomiyam sokabadi koi mangda alwan pound free spending rights ko doksi Sikida single part of Pangas Doxy, the police silences. China Montani, because it's in a mountain. I was some asking Park on the Mount Tudan, Pantok Sabdani. Who can never so Tomasi part of money. They even question a month. At the police had a me and whether Yango. Later, on the people's friendly over Bazan Hanasin, Bakanda, Aki, what do you how would say powder and Missouri? Milal apunama from Pangtokuna, August listening around the Yasi, Lonyan Kantopa Sayaina, Lobagalunena, Ningsing Torum, Say Kudding Pangtop Hina Lemna Cray. Lobasi Anoba Deputy, Organization Secretary Oina, Waikom Ananbu Kankre, Sindak Puril Oina, Motum, Manglima Masong, Toksom, Babushan Kankre. Manipur State Legal Services Authority na Sinduna, Rules of Law, Role of Judiciary Haiba Hiramda, Just Okilamasong, Law College ki Mahiru Singda, Kangananaba, Supreme Court ki Justice, Z. Selame Surna, Lecture Pikre. Manipur High Court Complex sa Pangtokiba, Thoram Aduda, Justice Ave Manur Safre, Manipur State Legal Services Authority ki Siamenso Oriba, Justice and Kote Surso, Saruyaki. Sahi kuding pangtok na lakpogom kumsi sahi geso Sri Gominda ki thanga pata haikru hidom ki thorom pangtokre Bijoy Gominda Sevayat Committee na senduna pangtoki bathorom aduda hi khabak laktuna Sri Gominda ji Rajeshwari lengsilaga pung isai ge loinana arati katki tengmai lepa manina laida athen pot katlaga hidana adu phauki hiang tanaba aduda kha thangbagi tengmai lepana lehau thabam Hargus Sarmana Oiki, Aduga, Awang Tangbadana, RK, Prinun Oiki. Manipugi Itias ka Sagwan adun Laklaba, Tauram Aduda, MLA, RK Imo, MLA Ivomsa, MLA, Tamarzit Amasong, Sarasu, Saruyaki, Miyuisa Kayana, Tauramadu, Yemalaknaki.
ngasi haikru hidong mo namit asida lamlai development committee amasong lamlai students idol club ki miyang makhada ima imoinu thaugal thausil kanglop lamlai salon sinuna ahan ba hiang tanabagi thoram pangthokre lamlai salampat singabi makona pangthok thoram aduda lamdam adugi maruiba miyoi kaya su saru yaki elangmam joina ipai puna sanana mathoram kaya lamlai da pangtholopada nongaiba phongdul aduna lamlai haiba lamdam asi lai gi lamlai haibani haina phongdoki lamlai salampat asi hena sakhonaba puna honaminasi haiki kaisam thong kendra tatana kusem isau tholiba asidagi ngakthok nanaba ising thaidopagi thawrang paikhalagani haina ngasi kendra sigi MLA L ibom sana phongdokre wafama singasi kaisampat laimazam laikaida MDS ki makhada lupa lakh tara humdoi listing ni fumato isangna saba community hall miyamda khusinabagi thawramda makna phongdokibani thawramaduda ex minister TS Biramasung Kangla Paugi state editor P Ibo Saubasu thawramapu singoina saru yaki MLA ibom zana community hall se rajniti gi khenaba wakhalol thamdana miyamna maram sana sinabiyo kendra sida pasoi masung sagol bandagi sitharakpa isingna tatana ising isau tholiba se ngakthoknanaba ising thaidokpagi thawrang paikhatlagani hirama siga mari lenana PDA gi engineer sing unaduna kupna khanaba haure haina phongdoki nungda tabu tadu tumbiya pasoi digi sagol bandagi senjal ko byamse agu 9 khawga 11 12% of the share of the Mari conversion of the Adumasi Karidoga, try the Tedoga, Yagadi, Yakada, PDA, I have seen Israel Yawin Hansa for the Kana Tanzari. Manipurda maming tangairaba political party amana ozama sung sarkar gi maratla inariba Maria si fatana bohonariba si laibok tibani haina education minister M Okendrona Romi industry na sinduna Imphal Khodongan bi ima Khodongan bi gi salena pangthokiba ewat nitopogi thoramna phongdokre thoramadu MLA Joy Kishan Wakaf Board ki chairman MLA Fazurahim education commissioner Wi-Fi na maroiba music wena saru yake wangang kibasingna Romi industry na Sarkar gi school afam mahiroi amasung oza kayada pongning thawatpagi thabak satharakpasi thaganingaini haina phongdonaki education minister na Manipur gi society na oza kayada thamgadaba bevar walapasi laibak thibani oza gi daita si yamasawi oza sing awangba awat pakaya mensinna na bohonari mahakna makhata na haikibada Manipurda maming tangairaba MLA ama phawba leitraba political party amana oza singa sarkarga nungsinada na basilibasi laibok thibani haina phongdoki political party mana Manipurda maming tangairaba dumlaba political party mana ga education system da onjinduna atai tai da chumthokpina bahona badi phai aduna tana Sesa Mado Education Minister Daita Yaw the Masipam Thadu Moril Ground of Pam Thadu and Tobusidi Yanai Pamsi Panibi Abagi MLA Matri Sonta Lady and Away Marakta High Party to be Marakta Havidi Manipur Chow 60 Assembly Consensi Labor says I am a political party to Mutamata Sulate Adanayam Hena Equator Tozili Karesida some Topiba suggestion people welcome to it. Tharongi saruk ama oina sarkar gi afaba mahiroi kayada commissioner P Wi-Fi gi mayamba gi mingda mahiroi ahumda lupalising ahum amadi memento sing piki kaisam thong high school da afaba mahiroi puthokpagi damak sayani gi oina lupalising nipu khusinaki lisingni tarani thu tarahum doida sarkar gi khwaide gi phaba school lamdong high school da Romi industry gi maikede gi lupalising nipu pibagalonena afaba sarkar gi school sing oza sing dasu khudol pot piki Manipur Sarkar gi Consumer Affairs Food and Public Distribution Department na hayengdagi tongan ba mafam marida mobile na seng yengadauri ayuk pung tara dagi nungtil pung mari manghai fabagi manungda seng kg da lupa tara piduna mioi amada seng kg manga fangani hairi ba mobile sel gi thoramasi makhata na department gi order ma thoktri fawba makhata na sathagani lonena Thawal district headquarter Misnupu Sandial Ukhrul Sanapati amasung Tamelong da su mobile sel pangthokani hairi niyongi wangmada PDS ki polam kanagumana yon ma thengnarabadi department sigi house line number 18003453 da pau PBU hairi Sri Saita Sai Seva Organization na Manipur na RIMS ki Department of Immunohematology and Blood Transfusion ga kusamnaduna RIMS da blood donation camp ama pangthokre camp aduda organization asigi tongan district singdagi lakpa members singna idan tawki
State Seva Coordinator K Zoina Sai Vavana Miyabagi Iasi Nungsibagi Mahini Haina Saitaramki Mahana Sandolamba Pautaki Matungina Nasi Organization Asina Sindana Global Donation Saruk Ama Oina Kamasi Pangtopani Haiki Nagamapal the bomb Pokayanduna Maralajata Sinmi Mapan Hat Kiba Kayamana Sopanangan Kiba Tong Adubo Ima Lupsing M Kil Situa Kanglamai Poire Lembarol Masung Wasakna Yamna Kana Yandeba Fundorokre Kanana Karigidamak Aswan Simi Singasida Tamtina Tainari Bano Mari Levasingna Taunal in the Sento Fam Toi Amaronda Security Force Kunga Labor Infal Mayolda Asiguma Taudoxing He Tolapa Hibasisu Angapamani Asiguma Taudoxing Tolapa Asina Lamdamasigi Misa Miamgi Punshi Napi Senbina Balaitabra Tamangam the Bahabu Oire Punamang Asi Sarkagi Tausilda Aswaiba Madi Ahoba Labadagini Haina Lofam Toi Matungda Asiguma Taudoxing Toktanaba Sarkana Asan Mamiyangda Tabuk Taubiu Hairi Kada Gitari Suba Foundation Dega Mari Lenangasi Kada Sindana Manipur Press Club State Level Open Debating Committee Namapang Tokre Manipur Ngasi Nisa Tingmama Pumfanangam Dribasi Manipur Sarkari Asoibani Haiba Topic Pang Tokiba Debating Competition Adugi Haudopagi Tauramda Manipur University Professor MC Arun Kadagi President Insas and Dorian USM President Wainava Sandran Taurangi Mapuiba Maruiba Music on Saru Yaki Wangang Kibas in the Pongona Kibada, Lamdamasida, Maya Kava Nisha, Mapung Fana, Tingna Bohonabada, Miam Asawa Taudang Lay. Organization Karkaktana, Nisha, Tingna Bohonabasina, Mapung Fana Mahi, Maya Kava, Nisha Tingam Loy, Piva Masida, Miamna, Vab Taminaduna, Maya Kava Nisha, Tingna Bohonaminasi, Habu Wafam Sing, Fongdonaki. Kangla Food Products Private Limited Ki, Nagalanda Marketing Unit Amangarang Hangdokre. Kohimagi Hotel Zafuda Pangtoki Bataram Asida Nagaland Step Secretary Alem Timsi Zami Kangla Food Products Ki Managing Director A. Virendra Social Activist R.K. Sivasandra Reverel Kroso Meru Amasung Kangla Food Nagaland Unit Ki Organizer Yavitu Kiri Susar Yaki Kangla Food Products Ki Managing Director Virendra na Housing Fawada Kangla Food na Sana na Polam Makal Kuntramato Hiana Putokle Masigi Maru Pandamdi Awang Pok Lamanda Ladiba Tapo Pangudraba Nahasing Masana Masabu Tapo Pizaduna Sel Tongi Pibam Pagananduna Saukapalamda Mama Puraknabani Haiki Sub Secretary Alem Temsina Manipugi Mateng Yaudana Nagaland Hingmangamloy Nagaland Yaudana Manipur Hingmangamloy Laila Su Hairaba Mipungkudimak Sarkana Tabo Piba Ngamloy Dabana Low Singu the Impam Oiba Industry Sing Katuna Masam Matomta Hingmangam Nabohanabatai Rasniti Amadi Kanloki Kenabatadokuna Lalolitiki Mari Tamaduna Afaba Mari Lehensi Marketing Unit Asina State Asig Sel Tongi Mari Pakanan Madam Natana Isu Kaya Warusin Purapungamnakani Haiki I've moved through the whole of Northeast. There's a common binding theme, and either we survive together and we swim together or we sing together. That is the basic paradigm of the Northeast. Imphal District ki Lamlai Police Station ki Manung Sanba Yorvungi Waiting Set Mayada KZ Mariram Lumba IED Vomama Fumdan Ledamadagi Bomb Expert Singna Aswengam Yaudana Loktokre Hairi Zenims ki akoy bada lairiba Zen Pharmacy Association da sakangdaba singna selgi demand tawrapabo yanne ba fongdoktona wakan mi fam satakre laitalaira puri imong kayagi hingnabagi pharmacy famleba mi singda asigumba selgi demand tawbigano haina association ge secretary Jagajitna fongdorakli awaba na mai leini mal chila sumaina selgi demand Seize a small train of Sinduna, Namit Humni Sunas Kohimagi, Oking Hospital Satarapa, Tarataruk Suba, Mason Nagaland, Mia Kuntramari, Operation Torbamatunda, My Pan Lucian Cray. Oking Hospital Pangtopa, Pawing from Amada, Sizo Hospital Managing Director, Dr. Palin, Oking Hospital Managing Director, Dr. Beketon Saruyaki. Makona Fongdoki Bada, Yum the Sangduna, Survey Torbamatunda, Simban Kaibasing, Kandoki, Makoyi Sana Tanabamasung, Satoksa Sinda, Mating Panki. Dr. Beketon Zuna, Nagaland Sarkana Missanasi, Mai Paknabasoba, Mating Panki, Masina, Health Sector Dasu, State Aniki Marakta, Mari Hena, Fakapangamagani Haiki. Dr. Palina, Sakwali Baleba Kayada, Angang Million Kaya, Simbal Tatana, Simbal Tarpamasung, no Kaibasi, Toi.
था तरुक की तरा मरी फाबगी मनुंगदा सर्जरी तहरबदी ख्वाइदगी न फै अदुबु हौजिक्ति सही अकनब लैत्रे सिंबाल ngau semdokpada sel yamna sanglabassu small train siza clef project na sel amata sangandana mai pakna surgery pangthoi haina phongdoki Khurai Kendra MLA Dr. NG Bizoina PDA gi anoba drain sengnanaba mesin waiduna Kendra sigi maruiba drain sengma hokre MLA na phongdoki bada matam kuina sengma ngamdana leklaba Khurai lamlongi National Highway number Chamyang khai gi makhada laiba drain asi sengdokpani makhata na Kendra sigi akoibada laiba atai iram nala sing sengdokani phongdoki ayam changna thawayawna deda sengdina nala si bilisini makhata na asigi si ubadagi aikoi iram nala sengbada wabasi mechini mapana sina sengnana bagi aikoi kudong chawsi lawna ba aikoi hona jagani Imphal East District Police Command na Khuraigi Babu Hotel lagi faki hariba Laitam Singlen sayang khani thoi apokpa Jerem Singh Nongren Maninglaikai hariba mi asi URF amadi party asiga Mariamata lainadi hari Lubasing Information and Publicity Secretary Sanajawba Maitaina Thopa Cherul amada URF KCP haiba amata laite Masana Masabu URF ni haijaba su tawriba singasu lub asiga karigama hiram amatada mailenadi hari Thongju Kendra gi MLA TSB Sositna Wangkhai Lauman Bilakol Pukri Asobada Ngama Salising Aniram Thadakre Naharul Yaifa Thaurang Club Okram Sutekna Sindana Pangthokiba Thauram Aduda Club Asigi President Sapum Sauba Basikong Gram Panchayat ki Wat Member W Sumati General Secretary Imoso Saruyaki MLA na Club Asina Miyamdagi Sel Khainaraga Ngama Sa Singasi Thadabani Masidagi Lakpa Income na Laikai gi Sakut Thaurangda Sizinakani Haiki Lekai kaigumam thue haiba kanda club na mating pangmung amna ba akhoi lekai digi pesa khainare harga tauriba digi kanagumna akhoi mating pang puna maktu akhoi collectively pur akhoi nga macha khara pukri de thadar ga sahi gi woina income lagna ba akhoi sinjabani adana masi akhoi mathang da chu darkar lergadi akhoi masi government na yangchen birgadi sigumba kana pukising sei da club ki mai kai da natraga to lekai sigi oiba jakhat tharangi pot hena mating pang bu ogani hai Sahitya Academy New Delhi amasung Cultural Forum Manipur puna sinduna Manipuri literature da romanticism haiba hiramdana min institute na sadagadaba seminar ama ahan Manipur Rifles ki banquet hall da hokre Thauramasida Sahitya Academy Kolkata ki officer inserts Gautam Paul Manipuri Language Advisory Board ki convener Aits Bihari Cultural Forum Manipur ki president L Iboto namasung Professor M Khogendra Su Saruyaki Hari Thaurangamari lenana forum ki Manipur Sahitya romanticism haiba Larik amasu Fonki Lagliba September Kuntra Fabi Manunda ASI gi fall Haiduk Tabatarabadi Akan Khongjang Kaya Sangsilagani Haina Viva Voice Face Candidate of ASI Parents Association Lising Tara Recruitment ki President Thopachero Amana Kangalakli Oripo Kendra Development Organization Sinduna Sayom Pumataki Al Oriba Singda Social Welfare Department ki Matiangna Panganba All Pension Card Sing Yantokre Oripo Yamamleka ida Pangtokiba Tharam Aduda Organization ki President Dr. M. Dijamani S. Yai Mamasung A. Brazamani Sarma Susak Yaki Hanak Sahi Ahan Boina Mi Kuntra Mangada Pension Card Sing Kushinaki Walo riba Kara Lehuriba Sidi Apoigi Hadaki always people say pays na people oiduna soidna phangani Suk Thawal District Committee amadi Lapupat Tera branch ki Thawmi Singna Wabagai High School amasung Lapupat Tera Junior School ki Akoiba Sing Sengdokpa galona U Sarkaya Thakre Hairi All India Postal Extra Departmental Employees Union Manipur Division North East Circle na Sinduna Tarif Suba Biennial Conference ngasi MD Holda Pangthokre Tharam Aduda MP Dr. T. Maina Post Office Manipur Division gi Superintendent Ibom Sa Yauna Tongan Tomami Kayana Saruyaki Mina Mibu Wataba Manaba Kunai Ima Laknaba Miam Puna Honaminasi Haina CPI Manipur State Secretary M. Narana Irabur Baban Pangtopa Kamrit Thoksom Biragi Malfutarerak Suba Mapokumon Thoranda Fongdokre Irabur Celebration Committee Manipur Sindna Pangthokiba Thoram Aduda Kamret Biragi Loinabi Thoksom Ongbi Vanu Yauna CPI Gilu Singba Losimi Kayaso Saruyaki Wangang Kibasina Laikitraba Birasi Communist Sing Yahuda Communist ki Yahuda Mangjil Thabalu Sing Amani Sepong Anaba Manipur Amasung Kholau Editor Su Orami
Lising ama samapal humrani thoida Manipur bu mapung fawa state ama oiraba matungda ahan boina pangthokiba assembly election da Sagolmal Kendra dagi mai paktuna MLA oirami Lusing basina Southern Ladiba Laumi Simi amasung nupi sama sakhotnaba akan bathabot lakhotami phongdolongki Dr. M Narana Manipur da hauzik thengnariba miot minai lamgi wathok senja thumja kaya asigi mayokta CPI na lepli manaba samasa ma fangnanaba jat bizat khaidaba lamyan be irap ona pamjaramba lising aduda ngasigi miyamna sabminaba matam oire haiki karisu khamjidaba praja miyam asiana nang leriba sugumba the culture of violence masi communist party ni yaninde praja ni punsi amasung sampati nga kwesiso koi praja vigilant to ibum thuina madagi wafumsi ngasigi no mesida comrade pira bu tamthina hakki baduga ningsing nakpakanda condemn tawdaba ngamste so we condemn it KCPM sina lamdam asida quality level education ama purnaba firep lauduna education akanma miyeng sangduna laklingi marak asida lupki ming sinaduna Central Academy School amasung Little Rose Higher Secondary School dagi miyo karana paisa lokthokna ma thengnare hairi lobasigi command in chief lamyan makuman amasung publicity officer Singlen Suna Mangang Anina Torapasirul Amada Paisa Lauren Bamioi Madi Asi Lupka Karigama Hiram Amatada Marilenade Makoi Sing Sarkar Wari Sanariba Lupsing Yauba Musing Habasu Kangmangamle Mai Lebasing Matam Sana Watim Hawana Afa Organi Hari Amaromda Haukiba September Mangada Pausis in the Yaukiba Manipur Pulisna Lautokiba Krishnadas Harpada Gari Tauhaina Maral Sirakibatu Yumpam Yaudabani Zek Elias Wanglel Kuman Liskunitara Mars Thadagi Nandogi Tabuk Tarum Kudimak Taduk Namlaga Lup Asida Awana Kaya Saru Yamin Lakli Miamne Krishnadas Harpada Sene Haiba Matik Saba Praman Potopang Namlabadi Paminaduna Warusin Amapurapada Lupna Thong Laun Hangli Hairi Kong Madalaiba Standard College Manungi Swimming Pool Matakta Tingliba KV 33 gi line asi mafam saba mafam da hongdok piu haina college asi principal amadi governing body gi chairman amasung secretary na phongdokre ngasi college asi da pangthoki ba pawmi singuna bamada makoina phongdokhi bada swimming pool asi gi khuthang dagi sanaroi kaya national gi thakta puthokna ba pandam thamle nongmada sanaroi chani dagi sahum fawba ayuk nongthil khaidokduna tongan tonba course kaya na takpi tambiri oil iba phibam asida nungsa thiningai maram oibaga lonena mai lebasingna kayarak hana haija karbasu ngasi phawba thabak onthok pidri maramasina athaba matamda hongdok piu haina college asigi principal Dr. S Iwam Sana appeal tawri Tangkhol Nagalong September 9 na pangthokadaba mikhalda president candidate oiriba Jonathan Kasong sakhangdaba singna thasgi tarahumdoida Ukhrul ZU office manaktagi fakhre hairi Jonathan bu athaba matamda thadok piraknaba Tangkhol Nagalong appeal tawri Hauzik Fawbada Kanagomuluf Amatana Mafu Fai Haibagi claim Laktri Singkap Village Dagi Jonathan Mikhalasigi Damak Sem Sariba candidate Marigi Manungda Amani Multi Sectorial Development Program gi Makhada Imphal East to Kairao Bitra Block ki Manungda Leiba Minority Singi Pitarakwa Senpham Subnatagi Lak Yanghai Khak Yarmak Tawba Yaningde Athaba matamda Manipur Sarkarna Manaba Sakthong Pidrabadi Law Quota Aini Mating Dorgani Hairi Manipur Preslip Pangthokiba Pamisnguna Bamada Kairao Kendra Minority Muslim Development Organization gi mihod MI Khana Phongdokibada scheme masi Minority Muslim Singi Haksel Mai Masing Sanitation Yum Kai Lejidaba Singda Pigidaba Matingni Kairao Bloki Oina Piriba Jiribam Andro Amadi Khergao the Piriba Sanphamga Chauna Khenare Kairao the Piriba se Yaningde Masi Bharat Sarkar gi guideline thugaibani Mailaba DC amasung adaksana sengdokadabani hairi Sirsanpur gi Tingtong Khulda me ahum khunjasina fubada amasire anin laikanakre tawdo oda lekhidraba mi adudi Zengkhulun sai kuntra apokpa di daw khothang Kholmun Khuldagini soklabani aduna Mangtunglung sai kuntaruk apopa Thangkholal ke munpidagini atopa amaduna Khailem sai kolomdoi apokpa Letkang Tongloi village dagini Makoi ahum kokilalor amagi miwising hairi
Pukhao Santipurda Sarindari Singh Lehenaba Sarkana Honari Basi Kutaka Bani Haina Miyangi Mifam Ama Pukhao Ahalov Community Hall da Pangtokre Mifamaduda Terapur Naharov Ahalov Iran Pamamasung Furzugi Maira Paibi Singamasung Atai Mirkiana Yake Pukhao Ahalov Maira Paibigi Assistant Secretary Sawal Sem Ombi Asana Manipur Sarkana Namduna Sarindari Singh Laifam Sakrabadi Praja Singh Awabakaya Mayunagani Lamdamasiki Praja Singh Singh the Kaduna Singh Sanba Yaroi Masina Praja Singh Puksak Matpagamanagani Asingama Taurangasi Sarkana Handopiu Haiki Government gi sajida koina sigi khongjangji athu matamda handopiu haidana koina haijari All Mantri Pukri Protection and Residence Welfare Association Numitara Mangani Sumna Satarakpa Environmental Awareness Camp Solution Cre Mantri Pukri area da Lunana Laina Bamasung Uwa Thaduna Asang Mamapam Ohena Bapanam Satarakpa Camp Adolution Bagi Tharamda Agriculture Minister M.D. Abdul Nasi MLA M.D. Fazurahim Su Sarviyaki Tharungi Saruk Ama Oina Camp Manungda Matauda Pungning Sangna Tabak Taubu Khoidagi Faba Miyoi Tarada Certificate Amadi Manamatum Piduna Pungning Tawatki Numitara Mangani Manung Asida Mantri Pukri area da Amonakai Sengdo Pagaluna U Sarkaya Thaki Hai Sana Lukoi Art Center na Lamnamasiki Maming Lerabi Saisakpi Lauremam de Bedabatibu Obagitaramangasi Kanaimasa Ningsing Sanglil Noda da Pang Tokre Taramadida Padmasturi Lysam Nabakiso ISTV ki President Kamashalam Amadi Nupi ki Punsi Sefongi Editor Sapam Gita Su Saryaki Saisakpi Bedabatina Hokiba Matana Pang Tokiba Isagi Tarum Kaya Ningsing Laduna Manipugi Mamanga de Lejaraba Isagi Art Form Sing Kaihindana Bua Form Sing Fongdoki Ngasi More Town da Lions Club of Imphal amasung Imphal More Border Town Branch Club anina sinduna free health care mamang pangthokre Taramadu Lions Club Imphal ki President Lions Navasandra Lion V Sekar amasung atai Dr. K. Susar Uyaki health care aduda ENT Dental Medicine amasung Auto na singbada mi kaya da layang magi khodong shaba piki ngarang numidang pung tarelom taba matamda sakhang da ba khulai pa ba mi singna more what number 6 da laiba pharmacy dukan amada nomai capsule madagi mi oi kya mi paina ba fauna kre pharmacy asi jogaras ko ba mi amagini kanana kari manung gidam asiguma thong sathari ban haiba sabsana khamangamdri khoyathong da bom pokhai ki ba thodok adubo jamia ulama I manipurna yanem phongdokre thong adu pang da ba minung si khang da ba mi gilichatni Maralaiba Singh Akanmadandi Pigadabani Haina Davi Tauri Hauzik Makataba Paulak Tringeda Dorendro Dagi Tabaki Pau Lawisi Hauzik Tabaki Pau Lawisi CISF ki ASI stenographer khara logadori maigi thak 10+2 pass tobo oigedabani masagi sei 34 lagi kunmanga fawgi manung de leba myoi sina October gi tang mari fawgi manung da darkhas tharakpa yagani hairi BSF ki ASI amadi head constable khara logadori sei 34 lagi kunipan fawgi manung de leba class 12 pass torba nupa nupi singna September gi tang kuntra fawgi manung da darkhas tharakpa yagani hairi Matakta Pankriba Tabaki Pau Sing Asigi Hena Akupa Marol Babu Prat Labor Job Center Dagi Kangbayagani Tabaki Pau Nasigri Matangsta Lozere Makataba Pauda All India Postal Extra Departmental Employees Union Manipur Division gi Tailak Suba Conference Pang Toktana Nauna Taupu the Musin Kankre President na W. Ibohanbe Secretary na S. Yai Mamasung Treasurer na L. Nilapadmani Nagaland Sarkar na Makogi Minister Masung MLA Sena Piriba Squat Sung Lautolaga State Asigi Law and Order Tena Basinagani Haikiba Wafamasi Manipur Sarkar na Tamjaningai Oihaina MPP na Fongdorkli Manipur Dadi Minister MLA Dilare dana se minister gi mari mata kaya da su sarkana Scott Piduna revenue mangali haina maral city ta sengna yamna threat lera bami singda Scott Piba kanana suini ngai leite adubo ex MLA sing officer sing amasung mari mata singda Scott Piba si sarkana amuhana yeng sinduna amadi lautopa yaba sing public security gi damak sijinna ba chief minister gi poning sing silakli makhada ba paulak thingida sanaba gi pau Ngasig sanabagi pauda ni President T.S. Ibomsha amasung Thawal District Academy Association President T.S. Biribal Saru Yaduna Mai Pakrabasinda Manamatam Singh Yantoki
Housing asinom gi ba inga sagi pau ICR lamphel pate ki phama pau gi matungina ngase ki khwaide ki sakhi bi sang degree Celsius 38.8 khwaide ki ingmana degree Celsius 38.8 nungsi yaw ismani gi chang ayukta sada muftra mathoi nongthel dena sada marfumari nongjugi sang millimeter 38.mangani loiselakpada maruba pau mun pijari Border fencing is saying about see Koknanaba, Var Sarkarna, Myanmar Kangan Krehaina, Deputy State Minister Gaikangan Fondo Kre. Another technology Kaya Labor NIT Complex Sama Langul Thamna Haina, Education Minister Okendra Fondo Kre. Amasung Nepal Suba State Lake Nasidagi Hokre. Nasigi Damoktadi, ISTV Manipuri Matang Slushinjari, Miang Tabir Papunamapu, Amukanasu, Krumzeri.